Sare की बीजापुर सिक्योरिटी फोर्स नुपी कैदर अनि यावना माओइस्ट तरुक फारे सरे की बीजापुर डिस्ट्रिक्टा सिक्योरिटी फोर्स पुनः लुप लाख अनि की सेन की मना पुरीब अनि यावना माओइस्ट तरुक पोखाइब याबा मसाकसिंग कोनना फारे हैन पुलिस न फोंदोखरे नुपी अनि यावना माओइस्ट तरुक लो नथिंग थमख्रबा सीपीआई माओइस्ट न हौजिक पांगथोकलिबा मार्टियर्स वीक मनुंग फाखिबने मार्टियर्स वीक असि जुलाई कुनगनी पानी की पांगथोक हौखिबने मसुम ऑगस्ट 3 फाव सथगदबने पुलिस ऑफिसर अमना फोंदोकपगी मतुंग इन सिक्योरिटी फोर्स न सथबे इंटी नेक्स्ट ऑपरेशन अमगी मनुंगदा नुपी माओइस्ट अनि अमसुम अतोपा केदर मरिदु ngang बिजापुर डिस्ट्रिक्ट की बासागुदा पुलिस स्टेशन की मनुसनबा दारमपुर खुन मनाक्ता लेबु उमंग अमदगी फावनी ऑपरेशनल डिस्ट्रिक्ट रिजर्व गार्ड लोकल पुलिस अमसुम सेंट्रल रिजर्व पुलिस फोर्स की कोब्रा यूनिट ना सथबनी हाइन मान फोंदोकी नुंग तासिलकपदा आर्मी पर्सनल अन सिरे लद्दाख की लेहादल ngarang army gari amada asobu nungdum tasilakpada lieutenant colonel amaga jawan amaga sire haina agency ki paun hari thaudu singarang ayu pung 13 makhairum tabra thokibini atopa personal ohma masu tamthin asu opanaki asopa singadu hojik manak nakpada liba hospital lo leng sathari hari army officials na phongdorakibada leagi durbuktagi songtas taba lambida military canboy amagi gari asobu nungdum amata asilakibani laikhidraba personal ani adudi Lieutenant Colonel Banu Pratap amasum Lance the Father Daljit Singane hari ECI na nauna electoral roll same gadawribasi Kuki-Zo miyam gi political voice namthanabani English ngani ga kungo humdui me humdigi Manipur thokliba sahi ngasi phawba loisindana lairiba sahi ani henjilagba irang sina maramoiduna Kuki-Zo miyam masagi mayu mekei thadoktuna lamdam asida hangliba tuwan relief camps sindana tana Manipur gi wangmada lairiba tuwan state sangjafam lauduna awaba saithing khangni sera sida Election Commission of India ECI na hathuwatuna political movement mongda special intensive revision SAR pangthokuna anoba electoral roll ama Manipur sathanaba thorang torokhlibasi Kuki-Zo miyam gi lairi political voice adu atamnana namthanaba honabani haina namthanabani honabani haina Champur based of human right organization amadi hairiba Kuki Organization for Human Right Kohorgi chairman HSS Benjamin Matien Fongdorki Election Commission of India na SAR pangthokuna anoba electoral roll ama siamna pa pekhalakdi kongthang sigi matangda Benjamin Matien news agency power corridor fungdokhibine maana makha taraduna fungdokhibada Manipur government amadi tuwan independent sourcing gi matungina Champur kangpokpi ferzol da natana Manipur gi wangmada lariba tuwan state sing danga sipawba sawrakna lising humpu hen Kuki-Zo miyam nga sipawba masagi mayimda hanjinma ngamdana sangjafam lawduna lairi haina report tonari asiguma Kuki-Zo miyam na awaba saiting khang ngai sera duda matau kramna ECI na anoba electoral roll ama semgadoribano Lanjena duna lairiba miyam na electoral authority ga pau phaunaduna masagi are permanent address ki document yaudana verify tawgadoribano Manipura thoklibi irang asina maramoiduna lanjena duna lairiba miyambu ECI na recognize tawduna anoba electoral roll da hapkadoribano natragana makhoibu matam pumbagi oina democratic process election dagi kakthakadoribra haina su phongdokhi ECI na anoba electoral roll sembigi mingda Kuki-Zo miyam gi lairibe electoral identity adudagi kakthatuna Kuki-Zo miyam gi political voice hanthana basin ba thoramane Election Commission of India na anoba electoral roll gi matangda sathagadori special intensive revision asi democratic oina khongtha amanati khongtha asi demographically manipulative oiba khongtha amani hanasu ECI gi matakta Benjamin Matien maral sirakli Kuki-Zo council dagi thadorakpa press release ne habang si August ki tangama English ngani gi kungamanga thadorakpa press release sida asumna pali July ki tang 13 ga mathi English ngani gi kungamanga da NIA National Investigation Agency na thadorakpa press release amada the Kuki-Zo council KJC na yaning da ba phongdokpa loina hariba thanglelan mar Allies boya hairiba miyoi si Jiribam the English ngani ga kunga marida mitai nupi ahum anga ahum yauna hatkibara senaba miyoi ni haina phaba si akan mamongda condemn tawbaga loina hairiba miyoi si mara lejadaba botman ama hi thoba miyoi mani haibu wapum yauna crime asi da senadaba miyoi mani haina phongdorakli makhatana KJC na maral kya siruduna phongdorakli wapum khrada Kuki-Zo women rape tawkriba amasum Jiribam da volunteer mar miyoi tara khat khibagi matangda loinana sub inspector ma
on khumang sikibagi matang yauna haujuk phawgi oina phaba pundabagi matang yauna pin wafam gap phungdokpuga loinana hairiba press release asi Kuki-Zo council KJC ki secretary information amasung publicity oiriba Ginza Bolzon PP da thropa press release asida somna pali PR sang thabada warep lawbagi mahut waroisin ki warep lawram labadi pharamgani Kangla Pawgi editorial India government na Manipur illegal immigrants in Kuki-Zo narco terrorists na mitay miyam halaga Kuki Singwe to khayba lengang natragana lebak siem na bulan gi warusin prana ba hona bada miyam da makhalamate gi awaba sa ting piru dabani hawki ba sai English ngani ga kun go humdu gi me humdu gi merai bak gi hura lonada ngam khailana salaki ba terrorists na mitay miyam gi matra satraki ba lal sahi phazila kadori adu ba lal asi gi warusin prana ba India government gi makai gi miyam gi lenga Mutalaga PR Tamlaki Batha Ahumapung Fazilakli, Adabu Watu Asigi Waroshin Purapangam the Badigi, Makatana Tatar Amaga PR Tamnaba, Parliament Mipamda, Narang Union Home Minister Amit Sana, Mupta Uduna Pung and Isubna Dibes Atakri, Central Government of Manipur PR Tambada Parliament Ayaba Pikri, Watu Asigi Waroshin Kudak Puranaba, Dibes Sataduna Warep Loramatula Badi Langi setting Mayunariba Miyangi, Apian Boyangani. Loinana Central Government ki phirep adura laiwa asigi miyamna thagatnaramgani Manipur wathu ki matang da Indian government na Manipur Legislative Assembly animated suspension da PR thamlabasu wathu ki waroisin purakpa ngamdabadagi makhatana tha taruk amaga PR thamnaba Lok Sabha resolution mup tawkiba duna takpadi wathu asigi waroisin puraknabagi namada miyamgi mahoksa gi punsi amari democracy khungkauna duna miyambu nehat sudanaba makhasa thanaba honabani habada haimamathulai Lok Sabha tha taruk amaga PR sangthanaba resolution mup tawduna debate satakibadуда Inner Manipur Parliament ki MP Dr. Akoizam Bimol saruk yaduna PR makhatana thambigi mahut Assembly dissolve tawraga fresh election pangthok pambigi wapam thamkiba adugi maram karigino haibadu khanthani oi masi central government na Manipur wathoki waroisin puranaba politics sathaduna lairi haibigi pendaba madi hauju oriba Manipur gi phibam asida Assembly dissolve tawraga general election pangthok patarabadi ruling gi candidate sing mai pak pangamloi aduna state asida NDA natragan anob lenga ama thamba ngamgani haibigi political gi strategy yatpani lawi Manipur gi hauju oriba political gi scenario sina topna thamkhraga miyam gi mafam dari ruling party bu oiro natragan opposition bu oiro miyam na thajaba mata leitri politicians singna mariba miyam gi yaifuna ba khanbigi mot party politics athaba madi makhoi gi naknaba kuchabi worker madi mata khangna sanaba madi misang sanga leiba miyoi khujo kharakaki pukai langai sonana bohona bada hena lumna lobagi thong lisang sina sasadun leirakibadagini masina mara oiraga state asida lenga lon gi subli perakwas miyam gi mapundadi hamu oiri Karamba party na lenga lon gi supli pairabadi Manipur gi apunba saktam amadi miyam gi punsi kanba ngamgadagi haiba kanana su khangmngamdaba phibam leirakliba si leokthibani Parliament PR makha samthana pa ayaba pikhiba dugi muhut waroisin puraknaba akaknaba matamgi warep loramlabadi miyamna thagatnaramgani haiba Kangla Paw editorial miyamni special content oina thamjari Ojasingi pen down strike matam kharagi handokre hayengdagi mahoksagum ojasin lairik takpi tambiba horagani Lecturers Association Manipur LAM 2018 base ki lecturer satruka ahumna tha sigi kunga mathwiri sangsilakwiwa pen down strike matam kharagi oin handokre pauksi isna phangba paugi matung ina lecturers na sangsilakiba pen down strike matam kharagi oin handokna ba warep lawrakiba adu khongjang jangsiliba oja singi mute singda education is ki official singa department sigi office ta unaduna wari sanabada nakal ani da yana ba purakpadagi handokhibani hairi ngasi khongjang jangsiliba oja singi lusingba singa mari education is ki makok thongbo official singa unaduna wari sanakhiba duga mari lenana association sigi secretary erengba malemngan bina hakibada education is ki official singi makedi thamlakpa maru oiba yana warul singi manungna ngasi phawa loisindana laidiba oja satruka ohungi service regularization ki pending process ki file sem saba loiri haina thajaba birakhi pending da laidiba thabak punamak numini humni ki manungda governor in council da lan khatnaba sem sare madugi matta ojasina taliba demand sing adugi waroisin prapangamdaba sima laidiba technical issues sing khangdokna bohona bada matam lokhibana thabak to onthopangam khidabani haina khangalakli Amaromda education is ki makai digi ngarang oja taruk transfer tawna order thurakpada yawkiba issue na sigi president secretary amadi executive members singi transfer posting ki order athubuda
ꯀꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯁꯤꯡꯒꯤ ꯔꯤꯒꯨꯂꯥꯏꯖꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯁꯨ ꯍꯌꯦꯡꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯔꯦꯡꯕꯝ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧꯄꯨꯔꯤꯕ ꯋꯥꯡꯒꯣꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯂꯦꯛꯆꯔꯔ ꯑꯁꯦꯝ ꯁꯟꯖꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯄꯨꯔꯤꯕ ꯂꯝꯂꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯂꯦꯛꯆꯔꯔ ꯏꯔꯦꯡꯕꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯁꯅꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯁꯣꯝꯗꯥꯝ NK ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯂꯦꯛꯆꯔꯔ ꯍꯩꯁ ꯕꯣꯕꯥꯁꯤꯁ ꯂꯨꯋꯥꯡ एन टॉम्सो हायर सेकेंडरी स्कूल के लेक्चरर नोंमाइथिम तिलोतमा TG हायर सेकेंडरी स्कूल के लेक्चरर मारिया थोक्सोम महा यूनियन हायर सेकेंडरी स्कूल के लेक्चरर सराम संतोषु ट्रांसफर ऑर्डर ngarang थोकिबा लेख्रबनि हाइनसु पाउसदा मखाताना फोंदोरखली अनौब प्रोजेक्ट सिंग स्पेस द युमफम ओइबा एप्लीकेशन सिंग माहिरोइ सिंग चाउना कानाबा पिरगनि RK राजेशना मालेमगी ओइनो होंगलक्लिबा अहोंगमसिगी सरुक अमा ओइना लेबा असिदसु ngasidi अनौब मखलगी प्रोजेक्ट अमा पैखतपदगी हौरगा लोइबा फावबदा स्पेस रिपोर्ट की मथौ चाउना तारकली स्पेस द युमफम ओइबा एप्लीकेशन सिंग पीरिबा कानाबा सिंग अदु मियामदा तनतना माहिरोइ सिंग चाउना कानाबा पिरगनि हाइना मणिपुर लेंगा की प्लानिंग डिपार्टमेंट की डायरेक्टर RK राजेशना फोंदोखरे इंडियन स्पेस रिसर्च ऑर्गेनाइजेशन इसरो नॉर्थ ईस्टर्न स्पेस एप्लीकेशन सेंटर NESAC Manipur Remote Sensing Application Center NARSAC amadi Indian Institute of Information Technology Manipur na punuk samnaduna ngasi Hotel Imphala pangthokpa anirak suba National Space Day 2025 ki tharamda athoiba mithungli oina saruk yaraduna RK Radeshna na phongdokibane mangna hai leba asigi Lunar Exploration Mission am oiriba Chandrayaan 3 na thalebakta mai pakna takibadu ningsingboina pangthokliba thoramasima space the yumpham oiba application singna laiba asiki sakot thorang ki thabak thoram sing the piri kanaba sing adu miyamna maru oina hagolakliba mahairoi sing the hena khangan mangamlagani state asiki tangai phadana pakhat ka doriba project sing maru oina rural resource infrastructure planning natural resource management urban planning agriculture amadi disaster preparedness pumba space technology ki mateng lauri henisu paus ta makhatana phongdokti मांगना हाई ngasidi space application singi mathau chaun tarakpana sahi khudingi oina state asigi district taraga tarukti khangalaba science mahairoi sama tangkaknaina state lengang asangba senpham gi sada nifu amadi donor ministry na sada humbu putoktuna explorer trip thari loinana space report lankhatri phawa donor ministry NE amadi atopa ministry amadi sentang bangroi ngasi pangthokliba national space day gi tharama simaroin awang poklamdam da malem gi na honglakliba ahongba singasi dai saruk yadna sokotlamjel yawwa ngamnabani haikena su paus ta makhatari tharamadur Dr. N Raghu Maitei Associate Director DTDI ISRO Headquarter DOS Government of India M Somorji Singha Head DSD NSAC DOS Government of India Dr. Victor Saikom Scientist SF NESAC DOS Government of India saruk yakhiansu paus ta makhatana su phongdorakli ado tentana sumna meyamna thamjage haujukoina di meyam paus mata sa lusinjarage amsu makhataba no update meyam punanga mina channel sigi makeri meyamna thamjari